Kuki Zo MLA Nipan amadi Minister Anina luchinglaga Separate Administration nattraga Union Territory tanbagee apunba khongjang asi mamut tana Home Ministry youre Parliament ki winter session da puthokkadabata ngaire haina World Kuki-Zo Intellectual Council na ayeeba che thaduna Kuki Zo meeyam da khanghankhre World Kuki-Zo Intellectual Council ki Information and Publicity Secretary LK Minthang na khutyek piduna thadorakba chairlamana hai Home Ministry ga yanaba kharagi makhada wari sanabagi thabak kanna chathare KNO UPF ase lengaka suspension of operation su lai haiduna lengaka kanna taksin bangamdra male haida Kuki-Zo furuk na khanba tawbigano makhoi gi tawgadaba singdi tawba loirabane haujikti ITLF Defense Wing Jo United Koto Defense Wing amadi INP Marina senagadabada ngaire haina chairla sina haire November tha manung long yaiba matam aswaida Akanba Laan Tougadabagi Mawongda Leire maram maduna Cheng-Chak Maru Marang na chingba sing awa anathi dana Khomjinbiro frontline da lanting nagadaba si ayambana volunteer ga khunja pakhang singgane tangai fadaba mafam amadi matam khaktada aikhoige lanbi singna backup oina changchilakane aikhoige lanbi sing asi question senarakto na mausagum ningtam na chatpa ngamlaktaba yai maram maduna volunteer pakhang sing luna tawbiba makhoi gi awat pa lehendaba amadi thongna hapi ba tangai fade haina charola sina khangalakle